ing sok lising amaga chamapan tara marigi August tang maridagi sok lising amaga chamapan tara nipan phawba soknakiba Prithvi gi ahan balanjao adu German maikeina maithiduna sok lising amaga chamapan tara nipan gi November tarik tara mathoida khulai kapnaba lepki France ki jungle Copenhagen haiba mafam aduda lan lepagi sahi taunaki amasung mafam adumaktada monument ama asumna iduna yungki mafam asida November tara mathoi sok lising amaga chamapan tara nipan gi numitta Germany na minai uhenge haiduna silam laba maning tamba jati singna German gi tamthiraba samrajabat kinapal adu manghalle hairiba khulai lepnabagi mawong asi niyom kharagi makha pondona tawbani lepna khibasing asigi manungda treaty ama tawnaba tarame treaty asi tawnadringaida kapnabadi lepkhre toigu masung Britain gi lan gi jahaz singna Germany bu question dona chana thaknaba pot amata yohan khidre Germany di lan lepkhre adubu Britain na chana thaknaba pumthing thingduna tha taret lomdagi hena Germany gi nupa nupi amasung angang kaya masing langamdana sara henduna siki Germany gi hanagi chancellor Batman Holweng na haiki England na aikoi bu question duna hingsa bagi sajat tagi hanthadana tamthina laknaba sigi khudam masi hayeng charon suron phawba mayek lana leihoragani hairiba matam asigi manungda treaty gi niyom semle article samri gi nifusui German singi yaningba yaningdabagi maram karisu khantakhide German representative singna treaty gi niyom singasi yaningdaba phongdoklami adubu kale fuba kandre fuba sandhi asida mathwai sokna sahi piba taki Germany na treaty asi sok lising amaga chamapan taramapan gi June gi tang kunipan thang janumita France ki sahar Versailles ta sahi tauki sahi tauriba hol adugi mapanda top kayamarum kaptuna sandhi asibu salami piki jahaz thafamdagi sandhi gi hol asi yorakpa phawba German representative sing adu lan gi bandi gum purakhi makhoi gi mamit adu thapna atiyada karigumba bindu amada sangtrik yengduna leiki makhoi ne yengliba thaplaba bindu adu atai nate German singna ikaiba nangliba sigidamak prithvi asi thak thak nikna laman khumgadoriba sigidamak-tane Allied force ki landa sangkhiba amang ata pumnamak Germany na piba taki atai kayamuk ki manungda khwaidagi ngakpadi Poland bu Baltic Sea yobada khudong sananaba lammama phaktuna pikhre aduga Danzig shahar bu tongana League of Nations ki makhada thamkhre Germany asi matungda amuk haugatpa yadanaba bakhong makhut punsinkhre desh ki sakti ngak nabagidamak changgadaba kangphan gi lanmi kharatamak thamba yahalame thak ki lanmi amasung ising lanmi thamhankidre Germany bu namthak tawkiba adugi nungai tabana German khudingmakki singlida laman khumtingbagi asaba I kanna chelame Germany gi phibam asumna leiringai marakta Hitler haiba man of destiny nipa ama thorake Germany bu mahakna angakpa phangna mapangan kanhallaga tamthiraba langjagom Europe mahadesh to humtharake naikhai rakhe amasung machet segai rakhe Ingsok lising amaga chanipan marifu mapanda Austria gi Brno kauba mafamda Hitler poki angang yamna oiringai mapa kainaki Lairik laisu tambasu mathong kaya chahodre mapana yamna nangna hundoklami lairik tambadasu khwaidagi heitaba haibado oirakhi lairik ta thawai yaudabagi oirambasu yai Bena Academy da layekpa tamge haiduna honajarubasu lawbiu yadre pakhang pharakpada mayamna angawbani hainaki adubu matam asida phi segaiba setuna mayamge mamitta angawbu oiriba saningai thaningai leitraba utta turaga waida hogatpa mahi yengi yaudraba masi mayada koichat chatliba pakhang asigi makhutta mi crore gi maraibak leiribani haibasi kanana su khanglamde Napoleon bu France ki krantikari sarkarna
angawbani haina chithidamak iduna kachin amada sirurasanu haiba matagum Italida lan tawba thadokki adubu adugumlaba singlaba sarkar adu angawba kakshu Napoleon gi sanginna khatoktuna takhairakani haiba kanana khangkibage sahi sani yankhairom-dagi hena khagi gi mathakta nettuna palaklaba manchu ningthaurel singe mapangal maru phudoktuna sanyat sena ahanba thabak paikhatkibada kanana bu ngaude hainakibage asumna tawpham khangdraduna Hitler thabak thiba koichat chalami chatlu ba mafam khudingda jiu singna mapu oirami thabak phangdabagi maha gyan tadre sok lising amaga chamapan tara marigi lanjau haudringai mamangda sifai khange honarui matik chade haiduna lanmi da susang bayadre lanjau haurak labada chumna pambagi lan yaure volunteer oina lan yaure lan sokna bada thauna phabagi damak yot ki khwaidigi athoiba cross ama phangi lan asida mahak corporal dagi hena kakhide Napoleon su adumakni mahakpu little corporal hairaga khangnai sok lising amaga chamapan tara taret November tareta Rus tahorakpa andolon adugi mahai oina Germany da sok lising amaga chamapan tara nipan haugalakpada yamna langlami sifai sing adu lan soknau haiba yaraktre sifai mayambu themjanbagi thabakta Hitler asi yamna hei singi amasung ngangba phai maram aduna mahak officer ama oire lan loiraba matungda mahak lanmi dagi thabak tokle mahakna thajarami Germany gi lanmi sing maithi khide tawigum masung Germany gi political party sing social democrat amasung communist na launam tawduna Germany bu maithi ba phanghan kibani lairiba dol sing asida changningdraduna mahak atoppa dol amade yaurami mahakna yawgadoriba party asigi mamingdi German Labour Party kawi party asi mi tarukna sabani sok lising amaga chamapan taramapanda Hitler yauraktuna mi taret sure Hitler na makok oina thabak tawre amasung party asigi maming National Socialist haina thole matam asida German leibak asi Social Democrats Communist Party amasung Catholic Center Party hariba party ahum asina lusinglami Hitler gidi mi taret ki party ni aduga atai party sing adugidi mi lak kaya yaurami hariba party asi Hitler na kanna semgat chare party asi asambida Nazi party haina khangnare sok lising amaga chamapan kunhumdoida namduna sarkar thugaige tawrubada mahakpo phaduna Landsberg lanbanda tha tara humdoi leiki matam masida magi man camp haiba lairik adu iki lairik kadu pabadagi German gi miyamna mabu yamna pamnarakle sok lising amaga chamapan kunmapanda Nazi party asi mi lak amaga lising marifu sure sok lising amaga chamapan kunthra September da Nazi party asi vote lak humphumanga phangduna sit chamaga supna taret phangi sok lising amaga chamapan kunthra ni thoigi July thada mikhal amuk tawki Nazi party na sit chani kunthra phangki Hitler Mantri Mandolda sit ama phangle sok lising amaga chamapan kunthra humdoi gi January tang kunthra da Germany gi President von Hindenburg na Hitler bu chancellor haple sahi asigi manungda League of Nations tagi tokle sok lising amaga chamapan kunthra marida President siraduna Hitler na President ki famsu supai paiselle mahak Germany gi asuppa mapu oire mahak na tawning bata tawba yare mahak Führer haina khangnare Nazi party gi khwaidagi khudong thiba thokkadoriba party Communist Party ni Nazi kharabu Communist base thesin laga Germany gi Parliament Reichstag mai thahalle maduda maran pisinduna Communist Party bu namthare lusing basing bu jail da thamkre mathangda Social Democrat adudagi Catholic Center Party akonbada Nationalist Party bu namthake Germany da Nazi gi yeknaba pumnamak namthakre karigumba newspaper amatada Nazi Party bu hunba yadre sok lising amaga chamapan kunthra mangagi March tarik tara tarukta namduna sifai khalanbagi niyom chanaragani haiduna lauthokle sahi adugi April thada Versailles Treaty illaroi haina lauthokle League of Nations nasu karisu tawba ngamdre tumin laikre Germany asi Hitler na puning bamawong da pubada mi amatana mek mok lawang ngamdre
ꯃꯤꯌꯥꯝꯒꯤ ꯁꯥꯁꯟ ꯂꯤꯡꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯣꯛ 1919ꯒꯤ ꯅꯕꯦꯝꯕꯔ ꯇꯥꯔꯤꯛ 7ꯗ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯕꯔꯂꯤꯟ ꯀꯣꯅꯨꯡꯗ ꯍꯥꯏꯒꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯔꯃꯅꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯀꯥꯏꯖꯔ ꯎꯂꯦꯝ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯋꯥ ꯇꯥꯔꯣꯏ, ꯃꯥꯒꯤ ꯇꯥꯒꯗꯕꯅꯤ, ꯂꯝ ꯍꯦꯜꯂꯒ ꯅꯣꯡꯃꯩ ꯒꯨꯂꯤ ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯇꯝꯊꯤꯔꯕ ꯍꯤꯠꯂꯔꯒꯤ ꯃꯈꯨꯠꯇ ꯖꯔꯃꯅꯤꯅ ꯀꯔꯤꯒꯤꯗꯃꯛ ꯁꯥꯁꯟ ꯁꯤꯟꯅꯔꯨꯔꯤꯕ? ꯃꯁꯤ ꯑꯇꯩꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯖꯔꯃꯟ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯣꯏꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯥꯁꯟ ꯄꯨꯔꯛꯅꯕ ꯐ꯭राꯟꯁꯅ ꯅꯤꯡꯊꯧꯔꯦꯜ ꯂꯨꯏꯁꯄꯨ ꯍꯥꯠꯂꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯅꯦꯄꯣꯂꯤꯌꯟꯗ ꯁꯥꯁꯟ ꯁꯤꯟꯅꯈꯤ꯫ ꯔꯨꯁꯀꯤ ꯖꯥꯔꯕꯨ ꯍꯥꯠꯂꯒ ꯃꯤꯌꯥꯝꯒꯤ ꯁꯥꯁꯟ ꯄꯨꯔꯛꯄꯗꯤ ꯂꯥꯏꯔꯗꯨꯅ ꯂꯦꯅꯤꯟꯒꯤ ꯃꯈꯨꯠꯇ ꯁꯨꯞꯅꯝꯒꯤ ꯁꯥꯁꯟ ꯇꯥꯈꯤ꯫ प्रजागी शक्तिबु सेरानन सिजिन्नदुना प्रजाबु हाटलगदौरिबा मियोय मसक खंहौदबदगिनि। हिटलरगी ख्वाइदगी तमथीबदी जिउ सिंगबुनि। सोक 1919 इटालीगी एम्बेसेडरगा वरी सानबदा चही 10 गी मनुंगदा जर्मनीदा जिउ अमत्ता फावब लेहल्लरोय हाइखि। महाकना जिउ सिंगदा का हेना यंगथीबगी मरमदे असी वरंबा याय। नाजी पार्टीना यामना कीरिबसी कम्युनिस्ट पार्टी की फिदम दास कैपिटल हाइब लाइरिक अदुनि। हाइरिबा लाइरिक असी कार्ल मार्क्सना चही 90 चंगना इरमबने। कार्ल मार्क्स असी जिउनि। अतोप्पा अमना हिटलरना यामना नंगलिंगै थबक फंगद्रिंगै मतमदा थबक नीब चंगजरुबा मियोइसिंग अदु जिउ ngakta oine tawi थबक पिरक्ते। मरम अदुना राजनीति की थोंगदगिने लनाई यंगथिनबने असिना मरम ओइदुना जिउ सिंगबु यंगथिबो ओइरमगनी हाइना लवे। जिउ सिंग असी उकिल, साइंटिस्ट, डॉक्टर अचौ अचौबा कारबार की मियोइ ngakतना अयामबने। अदुबु मतम अदुदा मखोइ अफबा फम अमत्ता पाइहंद्रे। लिसिंग लिसिंग फादुना पुलप पुलप खाजिंदुना कंसेंट्रेशन कैंप ता थमखे। हिटलर सुरुप थकते, यू थकते, अकोनबदा सा साखिदे। महाक अंगकपा फंगना लाइरिक पाखे। लाइरिक अयामबा थुना थुना पाए, खंजिनबना हेले। मीना उबा फंगदबा मरम महाकना हेक हेक हुई। महाकी पानबा लाइरिक 13,000 चहुम सुई। खुबाकी अमसुंग पांजीगी लाइरिक सिंग अदु यामना थवाई यावना पाए। खुबाकी मरमदा इबा लाइरिकना ख्वाइदगी हेना पुकनिंग चंगना पारमे। मतमदुगी पृथ्वीगी राजनीतिदा अंगकपदी पृथ्वी मंगहन्नबा जर्मनीगी थवोंग असी ब्रिटेनना यानिंगदबगी खुदम अमत्ता उतखिदे। सोक 1919 गी जून थादा जर्मनीगा ब्रिटेनगा इसिंग लानगी मरमदा ट्रीटी अमा साइन तौनखी, नेवल पैक। सोक 1919 मार्च 3 हिटलरना राइनलैंड अमुक लौसिल्ले। राइनलैंड असी वर्सेलिस ट्रीटी की मतुंग इना एलाइड पावर की मखादा लेरमबने। सोक 1919 मार्च 13 ऑस्ट्रिया खोपचल्ले। मथंगदा सही असिगे अक्टोबर थादा जेकोस्लोवाकियागी जर्मन कांगबुना खुंदाबा सडेटेन लैंड अदु लौसिल्ले। लौसिनख्रिबा लम असी जेकोस्लोवाकियागी मरुप ओइरिबा फ्रांस अमसुंग ब्रिटेन अनीना हिटलर की मिसंग ओइखिदुना थोखरिबने। असोनबगी मिसंग लेते, अकनबना हाइबतना अचुम्बने। मतौ असुमना चैम्बरलैन, दादालियर, हिटलर अमसुंग मुसोलिनी मखोइ मयाम असी पुंदुना मुनिक ट्रीटी तौनखिबना जेकोस्लोवाकियागी मखोंग मखुत कथटके। सोक 1919 मार्च 13 जेकोस्लोवाकिया लौसिनबा लोइखि। चही असिगी मार्च 18 डेंजिक जर्मनीना फंगफम थोई हाइरे। असुम तौदुना लांजाओगी ममीना पृथ्वी असी सिनबा थोंखरे। तौइगो मसुंग हिटलरना तौरक्लिबा थबक असी वर्सेलिस ट्रीटीना थोखनखिबने।